Imphal Jiribam lambi de NHIDCL na shuriba thabak khutshu si matam amada BRO na shuramba thabak aduga karisu khennaba leite haina Transporters and Drivers Council gi President H Ranjit na phongdorakli wafam ase hauki batang kun matoi da mashagi anaba amana maram oiraga Tamenglong District Hospital da leikidraba kanto makhale kaidagi driver hawaibam jiten gi imung manungda TDC gi maikaidagi lupa lakh amagi senfam mateng pangluraba matung paumi singa unaba amada Ranjit na phongdokibani MG Avenue da leiba TDC gi office ta pangtok pa pawgim from aduda Ranjit na hai leikidraba driver hawaibam jitena registration number NL01J5187 oiba gari asida Manipur miyam gi damang Jiribam dagi seng puraga hauki batang tarani thoi da thoraki adubu Imphal Jiri lambi gi khongsang irang awangkhul amadi none na singba mafam singda landslide thokpadagi khongsang gi area da driver jiten panduna leiraki mafam aduda Safam tumpam khangdana matam shangna leirakpadagi layong khangdaba leina amana narakpadagi driver union gi kangbu amana jiten hauki batang kun mathoida Tamenglong District Hospital da pukatki laibaktivadi numit adugi ahing nongyai matung jiten mashagi anaba aduna maram oiraga leikide mathangi numit tang kun gani thoida jiten gi thawa yaudrba haksang Imphal da putorkhibani Hauzik tholiba irang manung asida jiten mashagi mathau mashakhangna Manipur miyam gi damak kathokpa amaga loina na pangtok lamba thodang adu shakhang boina TDC gi maikaidagi lupa lakh amagi senfam mateng pangbani Manipur lengang na su jiten na lorom liba thodang asi kai khumnaba utpoina mahaki imung manungda karigumba khara mateng panghaning bagi apambasu mahangna phongdoki Ranjit na makata na hai housing Imphal Jiri lambi da NHIDCL na shuriba thabak khutshu si matam amada BRO na shuramba thabak gi mawong matau aduga karisu khennaba leite lambi asida machinery ningthina sizinaraga thabak subagi thoidokpa mamitade NHIDCL na lambi asida shuriba thabak khutshu asidi tauge yauna taubagi mawongni lambi asigi fibam na maram oiraga driver sing aduki matik khudong sadaba mayawnari masi pumna makata na thoktana bas minister na akanba mideng sanghaningi haina Ranjit na makata na phongdoki Thawai khubakta haptana chacharaga magi Manipuri chana thagnaba polam puraga chachariba lakchariba aduma driver du leikidaba sida sarkar gi makai su yamayam daba lising yankai do su lagam to su any amount aduma sarkar gi makai da madu honorable chief minister da akhoi wafam sima kanna thamjari maduma sujoi soidana tawbiu haijaningi chathok chachin ji nungaina ba lambi sima athuba matamda machinery mayam thadaraga athuba matamda lambi ji semjin biu haina haijaningi escort CRPF na chaliba escort sisu akhoi police headquarter gi maikai dengi akan ba instruction ma pianingi driver singi awa na tholakpa na ana ye yarakpa matamda security gi maikai degi su mating pangbiu haijaningi